ngasisu akhoi khoi irakta saudabu kanagum khara lengdana leidi malam sila khwaidagi tamnaba mafam tara. Number 1, Mount Cristo, Homestead, Australia. Malam sila khwaidagi tamnaba yumsinggi manungda thoidok hendokna sing thabu yaraba yum amani. Yum ase 1885 gi matamda Christopher William Clothing na sakhi. Kari karamba thubuk thokibdagi yum asina asuki matik tamnariba amadi sathiribano. Yum asida tamnaba horkibase 1910 gi matamdagi ni. Christopher gi machapun na mangani mangasigi manungdagi masanapa ani suba yaima sina topori kudi mamang pamadagi family member kudi mapumang na tumna hatunaba taurangki. Hek popu mapa Christopher bu blood poison tawduna 1910 gi matamda hatpiki. Christopher hek sigro matung yum masida Christopher ki thawai na tamnaba amadi aki khanggi thawdo lepa laitan tholakki. No mai kangudana masanapa ani subagi ka mai horoktuna machanupa yaima maina tumna chaktuna sikhi. Family member amadi neighborsing na pongtorapagi matung ina yum masida Christopher gi ningamdana sikraba thawai na koicha chatpa amadi maina chakpagi awa chaina khanggi kholao amadi akiba saktamsing yam tattana toina ui thengnei haina phongtokhi. Yum masina asum tamnarapadagi 1945 ki matamda Glory family sing yum masi thadoktuna chakki. Lightin tajadab Olive Raina 1963 ki matamda yum masi laiduna tourist sing di museum ontokki. Sahi karagi matung Olive Raina mamangda akiba saktam amana yam tattana toina tamnaba amadi manglaknabagi thodo lepo leitana tholakki. Olive Raina mahaki imung manungta phongdolamagi matung ina museum ontokruba yum masida ahal lamana yamna sauna mangonda yenglakpa amadi kadamta changlakano haibagi maung matago aki akhang pirakpa kayamram tattara toinga mahaki manglana ui haina tungdoklamki. Ikang khanglan Olive Raina nong ahing ama tungkibdagi amuk hana makeup tholakki. Olive Raina sikrab matung makoigi family members singna museum ondokrabi yum ase punchi chupagi oina thingjenki mafamsida kanamta changhankide. Haujuk su kana mioi kanamta changba yadaba mafam ama oiri. Number 2, Bhangrah Fort. Rajasthan da labor fort ase India gi oina khwaidagi tamnaba mafam ama oiri. Ayuk nungding matamda faw mioi ama ani tarak changloba khudong thingai oiri or asigi jagada akiba konjensingna yam tatana toina tamnaba amadi mafamsida nakoi changlakanu yam thul chakro haibai kholo lepa letan tai hairi. Ningamdana sikraba asiba thawhaisinggi kaitongpham oiri. Local mioi phongdropagi matungina mafamsida asuki matik tamnaribase jatu yamna haiba maiba amana Rajkumari gi masak phajaba sida mahaki oiningba phawki. Masina mahaki mai jadu posem sizinaduna Rajkumari bu mahaki oinabu thawrangki. Mahaki thawrang adu Rajkumari na khangakpadagi maiba sibu hanaba yaphang tawtharki. Maiba sina siramda mikop mahakna mafam asida mioi kanamata leiba ngamdaba oirasanu haina sat tawrangki. Sab asi leibana mafam asida hauji mioi kanamata leiba ngamdaba oirikani haina local mioi phongdokli. Number 3, Jeruk Purut Cemetery, Indonesia. Romance da ngaujaba singidi yamna nungaijabi matangi adubu babwangadi sagalukino. Romance da but yorokturibani. Heni saputra amadi acha satriasa
ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯀꯣꯄꯜ ꯑꯃꯅꯤ. ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯑꯆꯥ ꯁꯇ꯭ꯔꯌꯥꯁꯥ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ. ꯑꯆꯥ ꯁꯇ꯭ꯔꯌꯥꯁꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯅꯤ ꯁꯄꯨꯇ꯭ꯔꯥ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯎꯪꯗꯨꯅꯇ ꯂꯩꯈꯤ. ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯐꯪꯂꯗꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤ. ꯃꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯍꯦꯅꯤ ꯁꯄꯨꯇ꯭ꯔꯥ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨ ꯑꯆꯥ ꯁꯇ꯭ꯔꯌꯥꯁꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯗꯤ ꯊꯋꯥꯏ ꯑꯣꯟꯈ꯭ꯔꯕ ꯑꯆꯥ ꯁꯇ꯭ꯔꯌꯥꯁꯥꯒ ꯀꯧꯊꯣꯛꯇꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤ. ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯦꯅꯤ ꯁꯄꯨꯇ꯭ꯔꯥꯒꯤ ꯁꯥꯖꯠ ꯍꯣꯡꯂꯛꯈꯤ. ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯣꯔꯣꯟ ꯇꯠꯇꯨꯅ ꯂꯣꯜꯂꯛꯄ, ꯁꯥꯏꯀ꯭ꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯔꯛꯄ. ꯑꯁꯨꯝꯅ ꯉꯥꯎꯅ ꯐꯩꯅ ꯃꯇꯝ ꯈꯔ ꯅꯥꯔꯛꯂꯕ ꯃꯇꯨꯡ ꯍꯦꯅꯤ ꯁꯄꯨꯇ꯭ꯔꯥ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯚꯥꯏ ꯅꯪꯁꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤ ꯈꯥꯔꯝꯃꯅꯤꯗꯣ. ꯍꯦꯅꯤ ꯁꯄꯨꯇ꯭ꯔꯥ ꯁꯤꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯂꯩꯔꯣꯟ ꯆꯟꯕꯤꯈꯤ. ꯔꯦꯁꯤꯗꯦꯟꯁ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤ ꯁꯦꯃꯤꯇ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯁꯛꯇꯝ ꯄꯨꯕ ꯅꯨꯄꯥ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯠꯇꯅ ꯇꯣꯏꯅ ꯇꯥꯏ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ. ꯁꯦꯃꯤꯇ꯭ꯔꯤ ꯑꯁꯤꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯨꯡ ꯃꯥꯡꯗ ꯃꯁꯛ ꯎꯗꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯜꯂꯥꯎ ꯇꯠꯇꯅ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ. ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯕꯒꯤ ꯃꯇꯦꯡ ꯀꯧꯊꯣꯛꯂꯒ ꯎꯅꯒꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯂꯩꯕꯤꯔꯨꯅꯨ. ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯁꯤꯖꯅꯤ. Number 4. Old Changi Hospital, Singapore. ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ 1935ꯒꯤ ꯃꯇꯝꯗꯗꯤ ꯖꯄꯥꯅꯤꯁ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯐꯝ ꯑꯁꯤ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯃꯐꯝ ꯑꯃꯅꯤ. ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯛꯄ ꯂꯝꯄꯥꯛ ꯈꯨꯗꯤꯡꯃꯛꯄꯨ ꯃꯈꯣꯏꯅ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯄ, ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯐꯨꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯤ ꯖꯒꯥꯅꯤ. ꯃꯐꯝꯁꯦ ꯂꯥꯟꯐꯥꯁꯤꯡꯒꯤꯗꯤ ꯅꯣꯔꯣꯛꯅꯤ ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯒꯤꯗꯤ ꯃꯤꯍꯥꯠꯄꯣꯡꯅꯤ. ꯋꯥꯔꯜ ꯋꯥꯔ II ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯡꯒꯥꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯈꯤ. ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡ ꯄꯦꯁꯦꯟꯁꯤꯡꯅ ꯋꯥꯔꯗꯇ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯑꯍꯜ ꯑꯃꯕꯨ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯅ ꯐꯨꯕ, ꯑꯣꯠꯄ, ꯅꯩꯕ ꯑꯃꯗꯤ ꯊꯥꯡꯅ ꯃꯌꯥꯠ ꯌꯥꯠꯄꯤꯕꯒꯤ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯌꯥꯝ ꯇꯠꯇꯅ ꯇꯣꯏꯅ ꯎꯔꯛꯈꯤ. ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄ, ꯑꯋꯥ-ꯆꯩꯅ ꯈꯥꯡꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅ ꯀꯣꯔꯤꯗꯣꯔ ꯑꯃꯗꯒꯤ ꯑꯃꯗ ꯃꯃꯥꯏ ꯂꯨꯞꯊꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯄꯒꯤ ꯁꯛꯇꯝꯁꯤꯡ ꯊꯦꯡꯅꯈꯤ. ꯅꯣꯡꯃꯒꯤ ꯇꯝꯅꯕꯒꯤ ꯔꯤꯄꯣꯔꯠ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ 1997ꯒꯤ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯤꯡꯖꯤꯟꯈꯤ. Number 5. Eastern State Pententiary, USA. ꯖꯦꯜ ꯑꯁꯤ 1829ꯒꯤ ꯃꯇꯝꯗ ꯁꯥꯈꯤ. ꯍꯥꯏꯔꯤꯕ ꯁꯦꯜ ꯕ꯭ꯂꯣꯛ 110 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯅꯕ ꯑꯃꯗꯤ ꯁꯥꯊꯤꯕ ꯖꯒꯥ ꯑꯁꯤ ꯁꯦꯜ ꯕ꯭ꯂꯣꯛ ꯅꯝꯕꯔ 4, 6 ꯑꯃꯗꯤ ꯁꯦꯜ ꯕ꯭ꯂꯣꯛ ꯅꯝꯕꯔ 12 ꯁꯤꯅꯤ. ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯍꯨꯝꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ. ꯇꯝꯅꯕꯅ ꯈꯥꯡ ꯂꯥꯛꯄ ꯂꯩꯕ ꯉꯝꯗꯕ ꯖꯒꯥ ꯑꯃꯅꯤ. ꯒꯥꯔꯗꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩ ꯁꯧꯒꯗꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯁꯥꯕꯨ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎ ꯌꯥꯝ ꯇꯠꯇꯅ ꯇꯣꯏꯅ ꯊꯦꯡꯅꯈꯤ. ꯖꯦꯜ ꯑꯁꯤꯅ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ. ꯃꯇꯝꯗꯨꯒꯤ ꯂꯥꯟꯐꯥꯁꯤꯡ
ꯃꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯇꯒꯤ ꯍꯦꯟꯇꯣꯛꯍꯟꯗꯕ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯎꯅꯍꯟꯗꯅ ꯊꯝꯈꯤ꯫ ꯁꯦꯟ ꯕ꯭ꯂꯣꯛ ꯑꯁꯤꯗ ꯆꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯟꯗ ꯂꯩꯍꯟꯕꯗꯒꯤ ꯃꯤꯑꯣꯏ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯅꯍꯟꯗꯕꯗꯒꯤ ꯄ꯭ꯔꯤꯖꯅꯔ ꯈꯨꯗꯤꯡꯃꯛ ꯁꯥꯏꯀ꯭ꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯉꯥꯎꯅ ꯐꯣꯏꯅꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯦꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯖꯦꯜ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯝꯅꯕ ꯔꯤꯄꯣꯔꯠ ꯂꯥꯛꯄꯗꯒꯤ 1970ꯒꯤ ꯃꯇꯝꯗ ꯖꯦꯜ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯜ ꯇꯧꯁꯤꯟꯈꯤ꯫ ꯅꯝꯕꯔ 6 ꯇꯥꯋꯔ ꯑꯣꯐ ꯂꯟꯗꯟ꯫ ꯍꯥꯏꯔꯤꯕ ꯇꯥꯋꯔ ꯑꯁꯤ ꯏꯪꯂꯦꯟꯗꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯅ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯇꯝꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ 1520ꯒꯤ ꯃꯇꯝꯗ ꯄꯥꯜꯂꯝꯕ ꯀꯤꯡ ꯍꯦꯅꯔꯤ VIII ꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯅꯤꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯉꯥ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯒꯥꯔꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩ ꯑꯦꯅꯤꯒꯤ ꯃꯣꯡꯐꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯃꯀꯣꯛꯄꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯗꯤ ꯃꯀꯣꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯃꯨꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯅ ꯀꯨꯝꯊꯔꯛꯇꯨꯅ ꯔꯣꯌꯦꯜ ꯄꯦꯂꯦꯁ ꯇꯥꯋꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯎꯔꯛꯈꯤ꯫ ꯑꯦꯅꯤ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯩ ꯍꯧꯖꯤꯛꯁꯨ ꯑꯦꯅꯤꯒꯤ ꯊꯋꯥꯏ ꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯝꯕꯔ 7 ꯁꯥꯎꯠ ꯄꯥꯔꯛ ꯁ꯭ꯇ꯭ꯔꯤꯠ ꯁꯦꯃꯦꯇ꯭ꯔꯤ, ꯀꯣꯜꯀꯇꯥ꯫ ꯃꯁꯤꯒꯤ ꯃꯣꯡꯐꯝ ꯑꯁꯤ 1767ꯒꯤ ꯃꯇꯝꯗ ꯁꯥꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯣꯡꯐꯝ ꯑꯃꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯃꯐꯝꯁꯤꯗ ꯐꯨꯝꯂꯝꯃꯤ꯫ ꯃꯣꯡꯐꯝ ꯑꯁꯤꯗ ꯁꯤꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯋꯥꯏꯅ ꯇꯝꯅꯕꯒꯤ ꯋꯥꯔꯤꯗꯤ ꯃꯤꯌꯥꯝꯅ ꯂꯤꯅꯩ꯫ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯤꯕ ꯊꯧꯗꯣꯛꯁꯦ ꯅꯣꯡꯃ ꯃꯈꯣꯏ ꯃꯔꯨꯞ 5ꯅ ꯁꯦꯃꯦꯇ꯭ꯔꯤ ꯑꯁꯤꯗ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯎꯠꯅꯕ ꯃꯐꯝ ꯑꯁꯤꯗ ꯕꯨꯠ ꯂꯩꯇꯦ ꯇꯥꯛꯅꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯦꯃꯦꯇ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯂꯤꯉꯩ ꯃꯃꯤ ꯁꯥꯃꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯌꯨꯡꯂꯤꯕ ꯄꯤꯂꯔꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯥꯞꯂꯛꯈꯤꯕ ꯐꯣꯇꯣꯗ ꯃꯌꯦꯛꯇꯤ ꯁꯦꯡꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝꯁꯤꯡ ꯎꯈꯤ꯫ ꯁꯦꯃꯦꯇ꯭ꯔꯤ ꯒ꯭ꯔꯦꯞꯌꯥꯔꯗ ꯑꯁꯤ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯁꯦꯃꯦꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛ ꯅꯛꯄ ꯂꯝꯕꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯆꯠꯅꯗꯦ꯫ ꯅꯝꯕꯔ 8 ꯕꯦꯂꯤꯁꯀꯥ ꯑꯦꯛꯁ ꯃꯗꯔ ꯍꯥꯎꯁ꯫ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯌꯨꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯤꯁꯨ ꯑꯃꯅꯤ꯫ ꯌꯨꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯂꯣꯋꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯍꯤꯡ ꯑꯃꯒꯤ ꯊꯧꯗꯣꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯄꯨꯔꯥ ꯍꯣꯡꯍꯟꯕꯤꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯣꯔ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯒꯦꯁ 2ꯒ ꯄꯨꯟꯅ ꯃꯈꯣꯏ 9 ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯖꯨꯟ 9, 1912 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯡꯖꯪꯅ ꯃꯀꯣꯛꯇ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯃꯀꯛ ꯀꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯁꯤꯔꯤꯕ 9ꯁꯤꯒꯤ ꯃꯅꯨꯡꯗ 3 ꯑꯃꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯇꯠ ꯇꯠꯂꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯁꯤꯡꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯗꯤ ꯃꯅꯥꯛꯁꯤꯗ ꯆꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯤꯍꯟ ꯈꯪꯍꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯌꯥꯝ ꯇꯠꯇꯅ ꯊꯣꯛꯂꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯍꯟꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯅꯝꯕꯔ 9 ꯀꯦꯁꯇꯜ ꯑꯣꯐ ꯒꯨꯗ ꯍꯣꯞ, ꯀꯦꯞ ꯇꯥꯎꯟ, ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ꯫ ꯀꯦꯁꯇꯜ ꯑꯁꯤ 17th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯗꯆ ꯏꯁ ꯏꯟꯗꯤꯌꯥꯟ ꯀꯝꯄꯦꯅꯤꯅ ꯁꯥꯔꯝꯕꯅꯤ꯫ ꯀꯣꯂꯣꯅꯤꯌꯦꯜ ꯃꯇꯝꯗ ꯁꯥꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯕꯤꯜꯗꯤꯡ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯐꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯅꯕꯒꯤ ꯋꯥꯔꯤꯁꯤ 1915ꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ
guard amana rampart duty taring matamda pit nipan mapan wangaba nupa amana castle asigi wall asibu kathokna chakkiba thogdodagi hawrakpane. Local news in Pondorpgi matung inna castle asina khwaidagi sathariba amadi tamnarakkiwe thogdok ase matamda palamna governor Peter Grisberg ben notna makoigi business ta yelai haibigi damang iyo nipan tamthina otnairaba matung harpikhe. Makoi nipansige manungdagi nipa amana sat tawrongkhe karigumba aina sikragasu nangbusu soidana hatkani haiduna makoi nipan hatkraba matung numit nini leiraga Peter Grisberg mahaki kada karigumba akiba pasak amangpu ubagi maongda mamit laktokduna siduna leiramkhe. Castle ase hajiti muijam ontokre ay uningi matamda mafamsida chatuni yengbadi yai adabu numit hangi matamdadi kanamata changhande. Number 10 Screaming Tunnel, Canada. Masigi Ontario tunnel ase Canada gi Toronto dagi America gi New York fawba chappa yaba tunnel amani. Karamba thokibadagi tamnaraklibano haibagi warida. Tunnel asigi kha thangba changpham lambi sige manakta farmhouse amak leirame. Farmhouse ase nomai kangkongduna mai chalakpadagi farmhouse asida leiba nupi macha ama maki masa phane maina chakhi. Maki mama bana kha thangba tunnel asigi changphamda mapu thambiramkhe amadi mama pana mai adu kannabu honarpada matamda mama padu maina chaktuna sikhe. Nupi macha asisu maina sakhi baduna maram oiraga tunnel asigi manungda sikhe. Tunnel asida changluba miyosina phongdorapgi matung ina tunnel asigi manungda nupi macha amana kappa amadi ikang khangdana makoi mamita tunnel asigi manungda mai chaklakpa asiguma sartamsing ui haina phongdokbe.